Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maruiba pau. Thodok thokliba mafamsingda matik chana ahenba security force tharjinkhre CM haukiba numit kharani asida Kuki militantsingna Imphal Eastki manung chana laiba mitai khulsing thamna pokpi amadi sana sabida bom amadi nongmai kapsenduna mioi mari asoapan nanghankhiba thawongbu Chief Minister Rongthomam Birena akanba mawongda condemn tawrakli. Chief Minister N Birena X thadorokba post amada Kuki militantsingna Imphal East District ki manung chanma thamna pokpi amadi sana sabida bom amadi nongmai kapsenduna security personnel amadi paumi yauna mioi mari asoapan nanghankhiba thawong akan mamong na condemn tawrakpaga loinana ingna chingna leijaba micha miyamda lonna landaduna asoapan nanghanba haibasi yamna pangdabagi thawongni thodok tholiba mafamsingda matik chana ahenma security force tharjinkhre soklaba singna matik chana lengbagi thabak chathari hairaduna miyamna ingna chingna amadi unity oina leibina appeal tawrakli amadi asiguma phibam asi ningthina laksinaba hotnabada state police force amadi central force singi marakta chapchana coordination lainaba thabak tawnabasu appeal tawrakli panbay abadi Kangpopi district ki tainaba chingdagi lumlaba Kuki militantsingna jatharakiba attack ta ngarang commando personnel ama khulngakpa amadi ahal oirabi nupi ama sokhibani. Kangpopi district ki Sadar Hills ki manung chanba Bungpi region ki Kuki Jo nupi kayana Saibol Tuichin Faimol amasung Khomnam Faida left na attack jathari haiduna yaningdaba khongjang changsinkhre khongjang changsinkhiba Kuki Jo gi nupi singi maikaidagi tampaktagi khulai paiba miyoi singna left na khulsing asida attack chatharakpadagi haukiba December 13 dagi Hwna Christmas ki kumai pangthokpada apanba oiduna lagli asiguma phibam asida security force na khunja singna masa ngakthokchanaba semba bunker sing thugainaba hotnai haina pendaba fongdoragli hariba bunker sing asi makhoi gi khulda attack chatharakpadagi ngakthoknaba khunja singi thawai kannaba amata ngairaba pambaini hairaduna attack chatharakpa singi mathakta matik chaba thabak lokhatkadabani hairi authority ki maikaidagi Kuki Jo gi khulsing ngaksenabagi thabak lokhat pidre hairaduna Bungpi region da attack chathanaba honariba singi mayokta Kuki Jo community na mapung fana mayoknagani hairi maram asina committee on tribal unity code 2 na Kangpopi district ki Sadar Hills area da pung 12 ki Shutdown Laothokhre Shutdown asi December 18 gi ayuk pung 3 tagi nungthil pung 3 fawa chathagani khongthang asi Christmas ki mangoina na tampaktagi khulai paiba singna leptana attack chatharakpada Kuki Jo singna puna lepminabagi free ref lauduna changsinba khongjangni hairi khulsing asida attack chatharakpa asina Christmas ki kumai gi nungaiba khunja singna phangba ngamdabagi mathakta Kuki Jo miyamgi punsida chauba singnaba ama oire maram asina Shutdown chatharingai manungda National Highway 2 da Sadar Hills fauduna makhala matagi gari chenba yaroi lalon etik ki mafam khudingmak thonglon gadabani changsiliba se icham chama khongjang ama natte Kuki Jo miyamgi hingba changbaga mari leinaba khongjang ni hairi Kuki militantsingna chatharakpa attack ta paumi ama sokle Imphal East district ki thamna pokpida ngasi ayu Kuki militantsingna nongmai kapsilakpagi thodokсing coverage toba chatpa Impact TV ki cameraman ama nongmaina panduna sokhre amaromda state police BSF CRPF amadi army ki apunma kangmuna Kuki militantsingna attack chatharakiba mafamsingda paksana thihumbagi thabak chathaba hukre press na phangba pauda Kuki militantsingna kablakpa sniper rifle maruna Impact ki cameraman lema popam Kabi Chandra Elias Kabi kunthagomdoi apokpa El Jugindro Uchekon khunauda laibagi oithangba phaiganda pankhi khudakta mahakpu North AOC da laiba Rasmari City da pukatuna operation chathaki ngarang ayung puk 13 rom taramdai dagi Kuki militantsingna Kangpopi district ka tainaba laiba chingdagi Imphal East ki Yangangpopi police station ki manung chan na laiba mitai khulsingna bom amadi nongmai kapsenduna akan mawongda landa chatharakibani bom amadi nongmai kapsenduna landarakpa aduda ngase ayu pung 8 lom taba fawa chathaki landa aduna maram oiduna santi khongbal amadi thamna popi ki khunja sing haukiba hik nongyai fawa Manipur personnel singna safakadam mafam singda thaidokpagi thabak chathaki ngarang dagi leptuna chatharakiba attack asigi matangda miyamda marik achumba paudam pinaba thamna popi maikaida ngase ayu Impact TV ki team amana lau Paulokhi Paulobodugi saru ama oina ngasi ayuk thamna popi lampak chalaiba Manipur Rifles ki Morch manak nakna paumi singna pau lauringai ayupung tare makhai taramdai da thamna pupi uyok chingdagi Kuki militantsingna kablakpa nongoi maruna Kabi Chandra ge oi thangba phaiganda panduna sokhi mafam aduda mathau tawduna leiba Imphal West commando gi inspector Anil gi kongbuna Kabi Chandra bu khudakta Rasmari City da pukhatki Kabi Chandra gi khongi saruda sokpana maram oiraga khudakta operation chathaba hauki saru sokpana maram oiraga anala yengbada matam changhi gani hairi nakala marom dangarang ayupung 10 makhai aduai dagi nungthil pung 4 makhai rom taba aduai faubada Kuki khulai paiba singna Yangangpopi uyok ching thamna popi uyok ching natum ching urangpat maning ching na chingba mafam singda bom yauna akan mamongda attack chatharakpada commando ama yauna khunja ani asopan nangkhibari pung amarom khara hena Kuki militantsing attack chatharakpa le roba matung numidang pung 3 rom
ꯇꯥꯕꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯌꯥꯉꯥꯡꯄꯣꯛꯄꯤ ꯎꯌꯣꯛ ꯆꯤꯡ ꯑꯃꯁꯨꯡ ꯊꯝꯅꯥꯄꯣꯛꯄꯤ ꯎꯌꯣꯛ ꯆꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯁꯤ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯐꯝꯁꯤꯡꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯈꯨꯟꯖꯥꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕ ꯐꯥꯎꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯥꯉꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯤꯑꯥꯔꯄꯤꯑꯦꯐ ꯕꯤꯑꯦꯁꯑꯦꯐ ꯑꯃꯁꯨꯡ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯄꯥꯛ ꯁꯟꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯛꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯀꯨꯀꯤꯒꯤ ꯁꯥꯃꯣꯜ ꯈꯨꯜꯗ ꯆꯪꯁꯤꯟꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁꯥꯃꯣꯜ ꯈꯨꯜꯗ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯪꯍꯟꯈꯤꯗꯦ ꯍꯥꯏꯔꯤ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯉꯥꯛꯂꯝꯕ ꯕꯪꯀꯔ ꯑꯣꯏꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯒꯤ ꯈꯨꯜ ꯇꯝꯅ ꯆꯪꯕ ꯉꯝꯗꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯎꯌꯣꯛ ꯆꯤꯡꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ 6ꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯧꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯈꯤ ꯃꯔꯨꯑꯣꯏꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯑꯃꯗꯤ ꯑꯇꯩ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯃꯌꯣꯜꯗꯁꯨ ꯈꯣꯏꯔꯥꯃꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯄꯥꯎꯅꯥ ꯊꯪꯒꯥꯜ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯁꯤꯡꯖꯃꯩ ꯅꯥꯒꯥꯃꯄꯥꯜ ꯂꯝꯂꯣꯡꯅꯆꯤꯡꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯆꯠꯊꯈꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝꯒꯤ ꯑꯄꯣꯛꯄꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄ꯭ꯔꯦꯝ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯊꯥꯒꯗꯕ ꯃꯍꯩꯔꯣꯏꯅꯤ ꯈꯨꯜ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯄꯦꯟꯗꯦ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕꯒꯤ ꯖꯦꯑꯦꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6ꯇꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯑꯃꯗꯤ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ